Akhoi Loktak Fisheries Welfare Association haibasi akhoi kuidri akhoi association si kuidri ding asi dagi sahi taraga manga muki mamang dagi tawjarakpani ada akhoi gi Loktak pa sida nga pharaga hingiba akhoi gi ngami sing haibatar makhoi sing gi punsiron si mahausaga yamna khenarakpa ahong mayam ama lakpa Loktak ta phangamba nga makhan kaya ama mangsilakpagi maramdi mayamna su hena kangaba akhoi ithai beres lakpadagi nga makhan mayam ama mangi haibagi wafam ama dum leirabani ngasagi ngami sing sigi punsiron sida mahausagumna kitang tangdu leitana hingba ngamnanaba akhoi gi saitagi angamba mateng kari pangba yaba leibage matamgi olakpagi matungina akhoi na government da kari haiba yaba leiba ka dogba haibasi sigi matangda akhoi association ji ran tawba horakibani khudam oina harkanda akhoi Loktak protection action na ngami sing da solibase sigi matangda akhoi access challenge tawrakanda tawrakiba pot amani aduga akhoi NDA na Loktak Development Authority na akhoi Loktak sengbogi namada Loktak scam ama akhoi gi Congress government matamda leikibado Loktak Development Authority ka aduga akhoi K Pro haiba company amaga na Loktak sengbogi namada tawkibado adugi matangda akhoi sina ngami singi right tananaba aduna akhoi haidi ngami singi mahausagumna free da nga phaba yananaba akhoi free da Loktak sida akhoi gi any akhoi na thaba ma tawda mahausagumna tawba yananaba wakhalonda akhoi duman taraga semakiba akhoi association lamani aduna ngasi moksu akhoi na Manipur Human Rights Commission da kari da akhoi na wakhalaga laisi mahausagumna akhoi ngami singi iningtamna nga pharaga akhoi punsirol ama mahausagumna dum ningtamna akhoi gi charon suron singi damakta khalakanda Loktak pat kanbasida government na paikhalaiba matam gi thabak sinda afabo ragadi akhoi na support tawba aduga asoiba yawraga na akhoi gi site gi semdok semjin tawbagi khudong chabada akhoi lawa pame akhoi gi mota aduga akhoi yamna akhoi expert amadi natabani na akhoi na haiba wasi government gi site gi tabide adubo akhoi na hainingba amana Loktak ki maramda khanga heraba scholar expert kaya amadi leiramba yai adubo makhoi sing adu thorak tringaida akhoi gi ipa ipu sing na Loktak pa se kalaga Loktak pa ka sagonaraga pokpasu mafamsida pokpa chawbusu mafamsida chawba akhoi di Loktak sina kari tawri haibse ayuki nungdangi hena kupna akhoi na khangeba adubo akhoi na haiba wadi expert natamina government na tabidaba matangdani he akhoi na government ga akhoi ga mukna laisi Loktak Kanminashi akhoi Punna Hingminashi adu government na tarakwa phaba thabak oragadi akhoi support tawni asoiba yaragadi noido sida soi haibse akhoi haigani